ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯍꯣꯝ ꯒꯥꯔꯗ ꯄꯔꯁꯅꯦꯜꯁꯤꯡꯒꯤ ꯖꯤꯌꯔꯅꯦꯁ ꯑꯦꯂꯥꯎꯋꯦꯟꯁ ꯑꯁꯤ ꯑꯇꯩ ꯂꯩꯉꯥꯛꯀꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯒ ꯃꯥꯟꯅꯅ ꯆꯥꯗ 38ꯒꯤ ꯆꯥꯡꯗ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯍꯣꯝ ꯒꯥꯔꯗ ꯑꯦꯝꯄ꯭ꯂꯣꯌꯤꯁ ꯋꯦꯜꯐꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯋꯥꯏ ꯃꯪꯒꯤꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯍꯣꯝꯒꯤ ꯀꯃꯤꯁꯅꯔꯗ ꯑꯏꯕ ꯆꯦꯔꯣꯜ ꯊꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯈꯨꯠꯌꯦꯛ ꯄꯤꯗꯨꯅ ꯊꯥꯖꯤꯟꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨꯅ ꯍꯥꯏ ꯑꯅꯧꯕ ꯆꯍꯤ 2025ꯅ ꯂꯥꯛꯄꯒ ꯏꯔꯣꯏꯅꯅ ꯂꯩꯉꯥꯛꯀꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯗ DA ꯆꯥꯗ 8 ꯍꯦꯟꯒꯠꯇꯨꯅ ꯄꯨꯟꯅ ꯆꯥꯗ 38 ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯑꯗꯨꯒꯤꯗꯃꯛ ꯊꯥꯒꯠꯂꯤ ꯑꯗꯨꯃꯣꯏꯅꯃꯛ ꯍꯣꯝ ꯒꯥꯔꯗ ꯄꯔꯁꯅꯦꯜꯁꯤꯡꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯆꯥꯗ 14 ꯈꯛꯇꯃꯛ DA ꯑꯣꯏꯅ ꯐꯪꯂꯤ ꯃꯃꯥꯡꯊꯛꯇꯒꯤ ꯍꯧꯅ ꯍꯣꯝ ꯒꯥꯔꯗ ꯄꯔꯁꯅꯦꯜꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ DA ꯑꯃꯁꯨꯡ ꯔꯦꯁꯟ ꯍꯦꯟꯒꯠꯄꯤꯅꯕ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯣꯝ ꯒꯥꯔꯗ ꯄꯔꯁꯅꯦꯜꯁꯤꯡ ꯑꯁꯤꯒꯤꯁꯨ ꯂꯩꯉꯥꯛꯀꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯒ ꯃꯥꯟꯅꯅ DA ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯤ